ꯉꯥꯟꯕꯅ ꯀꯔꯤꯁꯨ ꯈꯨꯝꯂꯛꯇ꯭ꯔꯕꯗ ꯁꯅꯥꯇꯣꯝꯕꯅ ꯄꯄꯥꯅ ꯍꯥꯏꯁꯦ ꯅꯪ ꯌꯥꯅꯤꯡꯗꯕ꯭ꯔꯣ? ꯉꯥꯟꯕ ꯇꯞꯅ ꯄꯄꯥ ꯑꯩ ꯗꯦꯜꯂꯤꯗꯗꯤ ꯆꯠꯂꯔꯣꯏꯒꯦ, ꯃꯨꯝꯕꯥꯏꯗ ꯑꯣꯏꯅ ꯆꯠꯀꯦ, ꯌꯥꯒꯗ꯭ꯔꯥ? ꯀꯔꯤꯒꯤ ꯌꯥꯔꯣꯏ? ꯏꯆꯥꯅ ꯇꯝꯅꯤꯡꯕ ꯃꯐꯝꯗ ꯏꯄꯥꯅ ꯇꯝꯍꯟꯒꯅꯤ꯫ ꯉꯥꯟꯕ ꯊꯃꯣꯏꯗꯗꯤ ꯃꯐꯝꯁꯤꯗꯒꯤ ꯆꯠꯅꯤꯡꯕ ꯐꯥꯎꯗꯦ, ꯑꯗꯨꯕꯨ ꯃꯄꯥ ꯃꯃꯥꯒꯤ ꯑꯄꯥꯝꯕꯅꯤ ꯈꯜꯂꯒ ꯆꯠꯄꯗꯨ ꯍꯣꯏ ꯍꯥꯏꯕꯒꯤ ꯋꯥꯅꯤ꯫ ꯆꯥꯛ ꯆꯥꯔꯤꯗꯨꯁꯨ ꯌꯣꯠꯁꯤꯜꯂꯨ ꯍꯥꯏꯕ ꯌꯥꯔꯝꯗꯦ, ꯑꯗꯨꯕꯨ ꯃꯃꯥ ꯃꯄꯥ ꯅꯨꯡꯉꯥꯏꯔꯣꯏ ꯈꯟꯕꯅ ꯅꯝꯗꯅ ꯈꯔ ꯆꯥꯁꯤꯜꯂꯦ, ꯑꯗꯨꯒ ꯃꯈꯨꯠꯇꯣ ꯍꯥꯝꯗꯣꯛꯈ꯭ꯔꯦ꯫ ꯏꯕꯦꯝꯍꯜꯅ ꯑꯩꯃ ꯑꯣꯛꯂꯕ꯭ꯔꯅꯦ ꯅꯪꯕꯣ? ꯑꯣꯏ ꯃꯃꯥ꯫ ꯑꯗꯨꯈꯛ ꯍꯥꯏꯔꯝꯂꯒ ꯑꯗꯨꯝ ꯆꯪꯈꯤ꯫ ꯁꯅꯥꯇꯣꯝꯕꯅ ꯃꯃꯥ ꯅꯆꯥꯅꯨꯄꯥꯁꯤ ꯆꯠꯅꯤꯡꯗꯕ ꯃꯥꯜꯂꯤ, ꯑꯗꯨꯕꯨ ꯆꯠꯇꯕꯗꯤ ꯌꯥꯗꯦ꯫ ꯏꯕꯦꯝꯍꯜ ꯅꯨꯡꯉꯥꯏꯇꯅ ꯏꯆꯥꯅꯨꯄꯥꯕꯨ ꯃꯄꯥꯟꯗ ꯑꯁꯨꯛ ꯌꯥꯝꯅ ꯂꯥꯏꯔꯤꯛ ꯇꯝꯍꯟꯅꯤꯡꯂꯤꯕꯁꯤ ꯀꯩꯒꯤꯅꯣ? ꯃꯃꯥ ꯃꯄꯥ ꯑꯩꯈꯣꯏꯒꯤ ꯃꯅꯥꯛꯇ ꯁꯨꯝ ꯂꯩꯖꯁꯅꯨ꯫ ꯑꯩꯃ ꯃꯃꯥ ꯑꯩꯁꯨ ꯏꯆꯥꯗꯨ ꯑꯩꯒꯤ ꯅꯥꯛꯇ ꯊꯝꯅꯤꯡꯉꯤꯅꯦ, ꯑꯗꯨꯕꯨ ꯏꯆꯥꯗꯨ ꯅꯨꯡꯁꯤ ꯍꯥꯏꯗꯨꯅ ꯐꯥꯖꯤꯟ ꯄꯨꯟꯁꯤꯟꯗꯨꯅ ꯊꯝꯂꯕꯗꯤ ꯏꯆꯥꯁꯤ ꯃꯤ ꯑꯣꯏꯈꯤꯗ꯭ꯔꯣ? ꯊꯦꯡꯅꯖꯁꯅꯨ ꯃꯤꯑꯣꯏ ꯀꯌꯥꯒ, ꯑꯗꯨꯒ ꯃꯁꯥꯅ ꯃꯁꯥꯒꯤ ꯄꯨꯟꯁꯤ ꯂꯦꯞꯆꯕ ꯉꯝꯒꯗꯣꯏꯅꯤ꯫ ꯑꯗꯨꯒꯤꯗꯤ ꯃꯣꯏ ꯄꯥꯕꯨꯡ ꯂꯩꯁꯤꯗꯤ꯫ ꯁꯅꯥꯇꯣꯝꯕ ꯁꯣꯔ ꯑꯃ ꯍꯣꯟꯗꯣꯛꯂꯒ ꯃꯃꯥ ꯄꯨꯟꯁꯤ ꯆꯨꯞꯄ ꯑꯩꯈꯣꯏꯒꯤ ꯃꯈꯥꯗ ꯂꯩꯕ ꯌꯥꯔꯣꯏꯅꯦ, ꯃꯥꯒꯤꯁꯨ ꯅꯨꯄꯤ ꯃꯆꯥ ꯂꯥꯛꯈꯤꯅꯤ, ꯃꯈꯣꯏ ꯑꯗꯨꯕꯨ ꯁꯦꯟꯅꯕ ꯁꯦꯝꯕ ꯃꯥꯅ ꯄꯨꯝꯅꯃꯛ ꯃꯥꯒꯤ ꯊꯧꯗꯥꯡ ꯑꯣꯏꯒꯗꯣꯔꯤꯅꯤ꯫ ꯑꯩꯈꯣꯏꯒꯤ ꯃꯈꯥꯗ ꯀꯌꯥꯝ ꯀꯨꯏꯅ ꯂꯩꯈꯤꯅꯤ? ꯃꯇꯝ ꯃꯥꯅ ꯍꯣꯡꯕꯗ ꯄꯨꯝꯅꯃꯛ ꯍꯣꯡꯈꯤꯅꯤ꯫ ꯑꯩꯈꯣꯏꯒꯤ ꯏꯆꯥ ꯊꯣꯏꯕꯁꯦ ꯅꯪꯒꯤ ꯅꯃꯧꯒꯤ ꯑꯣꯏꯈ꯭ꯔꯗꯕꯅꯤ, ꯃꯇꯝꯗꯨꯗꯁꯨ ꯑꯩꯈꯣꯏꯅ ꯃꯥ ꯅꯨꯡꯁꯤ ꯍꯥꯏꯗꯨꯅ ꯐꯥꯗꯨꯅ ꯊꯝꯕ ꯌꯥꯔꯣꯏ꯫ ꯏꯕꯦꯝꯍꯜ ꯄꯦꯔꯤ ꯄꯦꯔꯤ ꯃꯣꯏ ꯄꯥꯕꯨꯡ ꯑꯗꯨꯗꯤ ꯑꯩꯈꯣꯏꯒꯤ ꯏꯆꯥ ꯊꯣꯏꯕꯁꯦ ꯃꯃꯥ ꯑꯩꯈꯣꯏꯅ ꯍꯥꯏꯕ ꯇꯥꯔꯣꯏꯀꯣ? ꯃꯧꯒꯤ ꯃꯈꯨꯠꯇ ꯂꯣꯏꯅ ꯂꯩꯈ꯭ꯔꯅꯤ꯫ ꯑꯩꯈꯣꯏꯅ ꯑꯁꯨꯛ ꯋꯥꯅ ꯌꯣꯛꯂꯒ ꯏꯆꯥꯁꯦ ꯏꯃꯧ ꯂꯥꯛꯂꯗꯤ ꯏꯃꯧꯒꯤ ꯑꯣꯏꯈ꯭ꯔꯅꯤꯀꯣ? ꯃꯃꯥ ꯃꯗꯨꯗꯤ ꯃꯅꯦꯝꯄꯣꯛ ꯑꯣꯏꯒꯗꯧꯔꯤꯕ ꯃꯤꯁꯛ ꯑꯗꯨꯒꯤ ꯃꯈꯥ ꯌꯥꯝꯅ ꯄꯣꯜꯂꯤ꯫ ꯃꯧ ꯑꯗꯨꯅ ꯐꯅ ꯐꯠꯇ꯭ꯔꯁꯨ ꯃꯅꯦꯝꯄꯣꯛ ꯑꯗꯨꯅ ꯐꯔꯒꯕꯨ ꯃꯧ ꯑꯗꯨ ꯀꯔꯝꯅ ꯐꯠꯇꯕꯤ ꯃꯧ ꯑꯣꯏꯒꯅꯤ? ꯑꯗꯨꯒ ꯅꯧꯅ ꯂꯥꯛꯂꯤꯕ ꯃꯧ ꯑꯗꯨꯕꯨ ꯇꯔꯥꯝ ꯇꯔꯥꯝꯅ ꯑꯣꯛꯄ ꯃꯊꯧ ꯇꯥꯏ꯫ ꯅꯪꯒꯤ ꯅꯆꯥꯒꯨꯝ ꯂꯥꯛꯂꯤꯕ ꯃꯤꯒꯤ ꯃꯆꯥ ꯅꯤꯉꯣꯜꯗꯨꯁꯨ ꯅꯨꯡꯁꯤꯕ ꯃꯊꯧ ꯇꯥꯏ꯫ ꯑꯗꯨꯒꯨꯝꯂꯕ ꯃꯅꯦꯝ ꯑꯗꯨꯒꯤ ꯃꯧ ꯑꯗꯨꯕꯨ ꯐꯠꯇꯕꯤ ꯃꯧ ꯀꯩꯗꯧꯅꯤꯡꯂꯁꯨ ꯑꯣꯏꯔꯣꯏ꯫ ꯃꯥꯅ ꯇꯧꯕꯅ ꯑꯗꯨꯒꯤ ꯃꯈꯥ ꯌꯥꯝꯅ ꯄꯣꯜꯂꯤ꯫ ꯃꯃꯥ ꯑꯩꯈꯣꯏꯅ ꯏꯆꯥ ꯏꯃꯧꯕꯨ ꯅꯨꯡꯁꯤꯅ ꯂꯣꯏꯅꯕꯤꯒꯗꯕꯅꯤ꯫ ꯃꯣꯏ ꯄꯥꯕꯨꯡ ꯑꯩꯗꯤ ꯌꯥꯝꯅ ꯀꯤꯖꯩ ꯍꯧꯖꯤꯛꯀꯥꯟꯒꯤ ꯃꯧꯁꯤꯡꯁꯦ꯫ ꯑꯃꯒ ꯑꯃꯒ ꯃꯥꯟꯅꯕ ꯅꯠꯇꯦꯅꯦ, ꯑꯃꯅ ꯇꯧꯔꯦ ꯍꯥꯏꯗꯨꯅ ꯑꯃꯁꯨ ꯇꯧꯔꯝꯅꯤ ꯍꯥꯏꯅꯤꯡꯉꯥꯏ ꯂꯩꯇꯦ꯫ ꯃꯣꯏ ꯄꯥꯕꯨꯡ ꯑꯩꯗꯤ ꯁꯨꯝ ꯄꯥꯈꯠꯂꯤꯗ꯫ ꯉꯥꯟꯕꯁꯨ ꯀꯥꯗ ꯆꯪꯂꯛꯇꯨꯅ ꯎꯪꯗꯨꯅ ꯂꯩ, ꯀꯔꯤ ꯋꯥꯈꯜꯗꯅ ꯍꯥꯏꯕ ꯈꯪꯗꯦ꯫ ꯀꯔꯤꯒꯨꯝꯕ ꯋꯥꯈꯜ ꯑꯃꯗꯤ ꯈꯜꯂꯤ, ꯑꯗꯨꯕꯨ ꯀꯔꯤ ꯋꯥꯈꯜꯅꯣ ꯍꯥꯏꯕꯗꯤ ꯈꯪꯕ ꯉꯝꯗꯦ꯫ ꯉꯝꯁꯨ ꯉꯝꯂꯣꯏ ꯃꯥ ꯃꯁꯥ ꯅꯠꯇꯅ, ꯍꯥꯏꯗꯣꯔꯛꯇꯦ ꯀꯅꯥꯒꯤ ꯃꯐꯝꯗ꯫ ꯃꯇꯝ ꯀꯧꯕꯤ ꯂꯥꯏꯔꯦꯝꯕꯤ ꯃꯥꯒꯤ ꯈꯨꯠꯁꯦꯝꯅ ꯂꯦꯞꯇꯅ ꯆꯠꯈꯤ꯫ ꯉꯥꯟꯕꯁꯨ ꯃꯨꯝꯕꯥꯏ ꯆꯠꯄꯒꯤ ꯋꯥ ꯄꯟꯕ ꯅꯨꯃꯤꯠ ꯑꯗꯨꯗꯒꯤ ꯉꯁꯤ ꯐꯥꯎꯕ ꯋꯥꯈꯜ ꯅꯨꯡꯉꯥꯏꯕꯒꯤ ꯃꯃꯤ ꯇꯥꯗꯦ, ꯑꯋꯥꯕ ꯄꯣꯠꯂꯨꯝ ꯄꯨꯕꯗꯧꯅ ꯂꯩ꯫ ꯑꯃꯔꯣꯝꯗ ꯗꯥꯏꯅꯦꯜ ꯅꯣꯡꯃ ꯅꯣꯡꯃꯒꯤ ꯐꯔꯛꯇꯨꯅ ꯗꯤꯁꯆꯥꯔꯖ ꯇꯧꯔꯦ꯫ ꯃꯌꯨꯝꯗ ꯂꯩꯕꯗꯒꯤ ꯊꯕꯛ ꯀꯟꯅ ꯆꯤꯟꯈꯠꯂꯛꯏ꯫ ꯅꯨꯡꯇꯤꯒꯤ ꯅꯨꯡꯁꯤꯅ ꯐꯤ ꯁꯥꯕ ꯆꯪꯕ, ꯃꯥꯅ ꯊꯣꯡꯒꯥꯜ ꯊꯣꯛꯄ ꯏꯟꯅꯕ ꯃꯥꯒꯤ ꯑꯣꯏꯔꯛꯂꯦ꯫ ꯊꯣꯏ ꯑꯃꯗꯤ ꯂꯨꯋꯥꯡꯒꯤ ꯂꯨꯍꯣꯡꯕꯒꯤ ꯃꯇꯝ ꯂꯦꯞꯅꯕꯒꯤꯗꯃꯛꯇ ꯄꯥꯟꯖꯤ ꯌꯦꯡꯕ ꯆꯠꯂꯤ꯫ ꯄꯥꯟꯖꯤ ꯑꯗꯨꯅ ꯀꯨꯊꯤ ꯑꯗꯨ ꯌꯥꯝ ꯀꯨꯞꯊꯅ ꯌꯦꯡꯂꯕ ꯃꯇꯨꯡ ꯁꯨꯛꯂꯞ ꯇꯧꯕ ꯁꯛꯐꯝꯗ ꯎꯞꯂꯤꯕ ꯑꯅꯣꯛꯇꯨ ꯈꯨꯗꯣꯝꯕꯤꯅ ꯈꯖꯤꯛ ꯏꯟꯊꯗꯨꯅ ꯂꯩꯔꯤꯕꯁꯤꯡꯗꯨꯗ ꯌꯦꯡꯂꯛꯏ꯫ ꯂꯦꯝꯕꯤꯅ ꯇꯞꯅ ꯑꯣꯖꯥꯕꯨ ꯀꯔꯤ ꯀꯝꯗꯧꯕꯤꯔꯒꯦ? ꯄꯥꯟꯖꯤ ꯑꯗꯨ ꯇꯞꯅ ꯋꯥ ꯍꯥꯏꯕ ꯍꯧꯔꯛꯏ꯫ ꯚꯦꯃꯥ ꯑꯉꯥꯡ ꯑꯅꯤꯁꯤ ꯆꯐꯨ ꯎꯌꯥꯟ ꯇꯥꯏ, ꯌꯥꯝ ꯆꯥꯅꯩ꯫ ꯇꯧꯕꯇꯕꯨ ꯍꯟꯗꯛ ꯊꯥꯁꯤꯅ ꯅꯨꯄꯥꯁꯤꯒꯤ ꯃꯄꯣꯛ ꯊꯥ ꯇꯥꯔꯦ꯫
ꯑꯣꯖꯥ ꯃꯊꯪ ꯊꯥꯗꯗꯤ ꯌꯥꯗꯕ꯭ꯔꯥ? ꯂꯩꯍꯥꯎꯅ ꯑꯗꯨꯗꯤ ꯀꯔꯤ ꯊꯥꯗꯅ ꯍꯦꯟꯅ ꯐꯒꯅꯤ? ꯄꯥꯟꯖꯤ ꯑꯗꯨꯅ ꯀꯨꯊꯤ ꯑꯅꯤꯗꯨ ꯌꯥꯝ ꯀꯨꯞꯊꯅ ꯌꯦꯡꯂꯕ ꯃꯇꯨꯡꯗ ꯁꯣꯔ ꯑꯃ ꯍꯣꯟꯗꯣꯛꯂꯒ ꯚꯦꯃꯥ, ꯍꯟꯗꯛ ꯆꯍꯤꯁꯤꯗꯤ ꯃꯈꯣꯏ ꯑꯅꯤꯒꯤ ꯆꯥꯅꯕ ꯅꯨꯃꯤꯠ ꯊꯥ ꯂꯩꯇ꯭ꯔꯦꯅꯦ꯫ ꯂꯩꯍꯥꯎꯅ ꯑꯗꯨꯗꯤ ꯃꯊꯪ ꯆꯍꯤꯗ ꯂꯩꯕ꯭ꯔꯥ? ꯃꯊꯪ ꯆꯍꯤꯒꯤ ꯏꯉꯥ ꯊꯥꯒꯤ 19ꯅꯤ ꯄꯥꯟꯕ ꯌꯨꯝꯖꯀꯩꯁ ꯅꯨꯃꯤꯠ ꯑꯁꯤꯗ ꯈ꯭ꯋꯥꯏꯗꯒꯤ ꯆꯥꯅꯕ ꯅꯨꯃꯤꯠ ꯊꯥ ꯑꯣꯏꯒꯅꯤ꯫ ꯃꯁꯤꯗꯒꯤ ꯍꯦꯟꯅ ꯆꯥꯅꯕ ꯂꯩꯇꯦ꯫ ꯂꯩꯍꯥꯎ ꯑꯃꯗꯤ ꯂꯦꯝꯕꯤ ꯌꯦꯡꯅꯩ꯫ ꯑꯣꯖꯥ, ꯑꯉꯥꯡ ꯑꯅꯤꯁꯤꯒꯤ ꯃꯔꯛꯇ ꯑꯌꯦꯠꯄ ꯑꯃꯠꯇ ꯂꯩꯇꯕ꯭ꯔꯥ? ꯑꯩꯅ ꯍꯥꯏꯕ ꯅꯨꯃꯤꯠ ꯑꯁꯤꯗ ꯊꯧꯔꯝ ꯑꯁꯤ ꯇꯧꯔꯕꯗꯤ ꯀꯔꯤꯁꯨ ꯑꯌꯦꯠꯄ ꯑꯃꯠꯇ ꯂꯩꯇꯦ꯫ ꯑꯉꯥꯡ ꯑꯅꯤꯁꯦ ꯑꯣꯟꯊꯣꯛꯅ ꯆꯥꯅꯩ, ꯃꯣꯠ ꯃꯥꯟꯅꯩ꯫ ꯑꯁꯤ ꯍꯥꯏꯗꯨꯅ ꯀꯨꯊꯤ ꯑꯗꯨ ꯇꯞꯅ ꯄꯤꯔꯛꯏ꯫ ꯂꯩꯃ ꯁꯦꯜ ꯈꯔ ꯄꯤꯔꯒ ꯑꯣꯖꯥꯕꯨ ꯑꯋꯥꯃꯜ ꯈꯔ ꯊꯝꯖꯔꯝꯒꯦ, ꯌꯥꯝꯗꯦ ꯋꯥꯔꯧꯕꯤꯅꯨ꯫ ꯌꯥꯔꯦ ꯌꯥꯝꯃꯟꯈ꯭ꯔꯦ꯫ ꯀꯨꯊꯤ ꯑꯗꯨ ꯂꯧꯔꯒ ꯂꯩꯍꯥꯎꯅ ꯂꯩꯃꯕꯨ ꯃꯌꯨꯝꯐꯥꯎ ꯊꯤꯟꯕꯤꯔꯝꯃꯤ꯫ ꯑꯅꯛꯄꯗ ꯑꯐꯕ ꯃꯇꯝ ꯂꯩꯇ꯭ꯔꯕꯅꯤꯅ ꯀꯔꯤꯗꯤ ꯎꯄꯥꯏ ꯂꯩ? ꯂꯩꯍꯥꯎꯅ ꯍꯣꯏꯅꯃ, ꯑꯩꯗꯤ ꯈꯔ ꯊꯨꯅ ꯍꯣꯡꯕ ꯄꯥꯝꯕꯅꯤ, ꯑꯗꯨꯕꯨ ꯀꯔꯤꯗꯤ ꯎꯄꯥꯏ ꯂꯩ? ꯄꯥꯟꯖꯤꯅ ꯄꯤꯔꯛꯄ ꯅꯨꯃꯤꯠ ꯑꯗꯨ ꯉꯥꯏꯕ ꯇꯥꯕꯅꯤ꯫ ꯍꯣꯏꯅꯃ, ꯑꯗꯨꯗ ꯇꯥꯔꯦ꯫ ꯁꯣꯝꯗꯅ ꯅꯨꯄꯥ ꯅꯨꯄꯤ ꯑꯅꯤꯗꯨꯁꯨ ꯋꯥꯔꯤ ꯁꯥꯟꯅꯔꯤ꯫ ꯂꯨꯋꯥꯡꯅ ꯃꯃꯥ ꯍꯣꯏ ꯂꯥꯛꯇ꯭ꯔꯤꯕꯣ? ꯊꯣꯏꯅ ꯇꯥꯃꯣ ꯍꯣꯏꯗꯤ ꯌꯧꯔꯛꯑꯕꯣ? ꯌꯧꯔꯛꯇ꯭ꯔꯤ꯫ ꯑꯩꯈꯣꯏ ꯃꯃꯥꯁꯨ ꯌꯧꯔꯛꯇ꯭ꯔꯤꯌꯦ꯫ ꯀꯔꯤ ꯊꯥꯗ ꯇꯥꯔꯕꯖꯥꯠꯅꯣ? ꯈꯔ ꯊꯨꯅ ꯍꯣꯡꯂꯗꯤ ꯐꯅꯤꯗ꯫ ꯑꯩꯗꯤ ꯄꯥꯝꯗꯦ꯫ ꯀꯩꯒꯤꯅꯣ ꯑꯩꯒꯤ ꯅꯥꯛꯇ ꯌꯥꯝ ꯂꯩꯅꯤꯡꯗ꯭ꯔꯕꯣ? ꯂꯩꯅꯤꯡꯉꯤ, ꯑꯗꯨꯕꯨ ꯃꯇꯝ ꯑꯃꯗꯗꯤ ꯌꯨꯝ ꯑꯁꯦ ꯊꯥꯗꯣꯛꯇꯨꯅ ꯆꯠꯂꯗꯕꯅꯤ꯫ ꯃꯇꯝ ꯈꯔꯁꯤꯗꯗꯤ ꯌꯨꯝꯁꯤꯗ ꯂꯩꯅꯤꯡꯉꯤ꯫ ꯑꯩꯁꯨ ꯑꯗꯨꯗ ꯑꯣꯏꯅ ꯂꯥꯛꯑꯒꯦ꯫ ꯍꯦꯃꯟꯗ꯭ꯔ, ꯁꯤꯕ ꯋꯥꯠꯂꯤꯕꯅꯤ꯫ ꯇꯥꯃꯣ, ꯅꯤꯡꯉꯣꯜ ꯑꯣꯏꯕꯤ ꯃꯄꯣꯛꯁꯦ ꯅꯨꯡꯁꯤꯗ꯭ꯔꯥ? ꯅꯨꯡꯁꯤꯕ ꯃꯥꯒꯤꯗꯃꯛꯇ ꯅꯨꯡꯁꯤꯈ꯭ꯔꯕ ꯏꯃꯥ ꯏꯄꯥ, ꯏꯕꯨꯡ ꯏꯄ꯭ꯋꯥ, ꯃꯔꯨꯞ ꯃꯄꯥꯡ ꯄꯨꯝꯅꯃꯛꯁꯦ ꯊꯥꯗꯣꯛꯇꯨꯅ ꯅꯨꯡꯁꯤꯕ ꯃꯥꯅ ꯍꯦꯜꯂꯤ ꯈꯟꯗꯨꯅ ꯂꯥꯛꯀꯗꯣꯏꯅꯤ꯫ ꯅꯨꯡꯁꯤꯅ ꯂꯣꯏꯅꯔꯛꯄ ꯅꯨꯡꯁꯤꯕ ꯃꯔꯨꯞꯇꯣ ꯀꯥꯏꯅꯗꯨꯅ ꯆꯥꯛ ꯄꯨꯈꯝ ꯑꯃꯗ ꯆꯥꯃꯤꯟꯅꯔꯛꯄ ꯃꯈꯣꯏꯗꯣ ꯃꯇꯝ ꯑꯃꯗꯗꯤ ꯄꯨꯝꯅꯃꯛ ꯀꯥꯏꯅꯗꯣꯏꯅꯤꯀꯣ꯫ ꯃꯈꯣꯏꯁꯨ ꯑꯩꯒꯨꯝꯅ ꯃꯃꯥ ꯃꯄꯥ ꯅꯨꯡꯁꯤꯔꯝꯅꯤꯀꯣ꯫ ꯅꯨꯡꯁꯤꯅ ꯃꯈꯣꯏ ꯄꯨꯝꯅꯃꯛꯇꯣ ꯍꯨꯟꯗꯣꯛꯂꯝꯗꯣꯏꯅꯤ꯫ ꯅꯨꯡꯁꯤꯀꯣ, ꯌꯥꯝ ꯅꯨꯡꯁꯤ ꯅꯤꯡꯉꯣꯜꯁꯤꯡꯁꯦ꯫ ꯑꯩꯁꯨ ꯅꯣꯡꯃꯗꯤ ꯑꯁꯨꯝꯅ ꯏꯄꯥꯝ ꯂꯝꯗꯝ ꯊꯥꯗꯣꯛꯂꯒ ꯆꯠꯅꯤ ꯈꯪꯅ ꯃꯇꯝ ꯑꯗꯨꯕꯨ ꯉꯥꯏꯈꯤ꯫ ꯑꯗꯨꯕꯨ ꯃꯇꯝ ꯑꯗꯣ ꯉꯁꯤꯗꯤ ꯏꯐꯝꯗ ꯂꯥꯛꯂꯕꯗ ꯑꯩ ꯄꯨꯛꯅꯤꯡꯁꯦ ꯌꯥꯝ ꯅꯨꯡꯁꯤ꯫ ꯂꯥꯏꯕꯛ ꯊꯤꯕꯤ ꯀꯅꯥꯗꯤ ꯃꯄꯨꯔꯣꯏꯕꯅ ꯍꯟꯅ ꯌꯦꯡꯗꯕ ꯀꯌా ꯑꯃꯁꯨ ꯌꯥꯎꯔꯤ꯫ ꯃꯈꯣꯏꯗꯤ ꯅꯨꯡꯁꯤꯈ꯭ꯔꯕ ꯃꯃꯥ ꯃꯄꯥ ꯊꯥꯗꯣꯛꯇꯨꯅ ꯂꯥꯛꯇꯕ꯭ꯔꯥ? ꯃꯈꯣꯏꯁꯨ ꯃꯔꯨꯞ ꯂꯩꯔꯛꯇꯕ꯭ꯔꯥ? ꯃꯈꯣꯏ ꯄꯨꯝꯅꯃꯛ ꯀꯥꯏꯅꯗꯨꯅ ꯃꯍꯥꯛꯀꯤꯗꯃꯛ ꯂꯥꯛꯂꯤꯕ ꯑꯣꯏꯔꯝꯒꯅꯤ꯫ ꯃꯄꯥꯝ ꯂꯝꯗꯝ ꯊꯥꯗꯣꯛꯇꯨꯅ ꯅꯧꯅ ꯌꯨꯝ ꯑꯗꯨꯗ ꯈꯣꯡꯗꯥꯔꯛꯄꯒꯤ ꯄꯨꯛꯅꯤꯡ ꯅꯨꯡꯁꯤꯔꯤꯉꯩꯗ ꯃꯄꯨꯔꯣꯏꯕꯅ ꯍꯟꯅ ꯌꯦꯡꯗ꯭ꯔꯕ ꯅꯨꯄꯤ ꯑꯗꯨ ꯀꯩ ꯑꯣꯏꯒꯅꯤ? ꯃꯥ ꯌꯥꯝ ꯀꯞꯂꯝꯃꯣꯏꯗ? ꯀꯞꯂꯝꯒꯅꯤꯀꯣ? ꯊꯣꯏ, ꯑꯗꯨꯗꯁꯨ ꯅꯠꯇꯅ ꯃꯅꯦꯝꯄꯣꯛꯅ ꯑꯣꯠꯄ ꯀꯌꯥ ꯑꯃꯁꯨꯅꯤ꯫ ꯃꯈꯣꯏꯗꯤ ꯑꯋꯥꯕ ꯈꯪꯗꯕ꯭ꯔꯥ? ꯃꯈꯣꯏꯁꯨ ꯌꯥꯝ ꯀꯞꯂꯝꯅꯤꯀꯣ? ꯊꯣꯏ ꯇꯁꯦꯡꯅ ꯃꯄꯨꯛꯅꯤꯡ ꯅꯨꯡꯁꯤꯅ ꯀꯞꯂꯦ꯫ ꯀꯞꯂꯕꯣ? ꯊꯣꯏ ꯈꯨꯝꯗꯦ꯫ ꯂꯨꯋꯥꯡꯅ ꯇꯥꯃꯣꯅ ꯅꯪꯕꯨ ꯅꯨꯡꯁꯤꯔꯤꯁꯤꯗꯤ ꯅꯪꯕꯨ ꯋꯥꯍꯜꯂꯣꯏꯌꯦ꯫ ꯊꯣꯏ ꯀꯞꯇꯨꯅ ꯑꯗꯨꯃꯛ ꯂꯩ꯫ ꯑꯩ ꯅꯣꯏꯗꯣꯏꯅ ꯂꯩꯔꯒꯦ ꯑꯗꯨꯗꯤ꯫ ꯌꯥꯔꯦ, ꯋꯥꯊꯤꯁꯨ ꯉꯥꯡꯉꯤ꯫ ꯀꯞꯄ ꯐꯔꯕꯣ? ꯇꯟꯖꯥꯗꯨꯗ ꯊꯣꯏꯒꯤ ꯃꯃꯥ ꯂꯥꯛꯄꯒꯤ ꯃꯈꯣꯜ ꯇꯥꯔꯛꯏ꯫ ꯇꯥꯃꯣ, ꯃꯃꯥ ꯍꯣꯏ ꯂꯥꯛꯄ ꯃꯥꯜꯂꯤ, ꯍꯣꯔꯦꯟ ꯇꯧꯔꯛꯑꯒꯦꯀꯣ? ꯍꯣꯏ꯫ ꯅꯨꯃꯤꯗꯥꯡꯅꯤ꯫
ꯅꯨꯡꯁꯤꯅ ꯐꯤ ꯁꯥꯔꯤꯗꯨ ꯇꯨꯃꯤꯟꯅ ꯁꯪꯂꯤ. ꯁꯤꯠ! ꯅꯨꯡꯁꯤ ꯐꯠꯅꯤꯡꯂꯛꯏ. ꯅꯪꯗꯤ ꯗꯨꯗ ꯀꯩꯗꯧꯔꯤꯕ? ꯗꯥꯏꯅꯦꯜ ꯅꯣꯛꯃꯤ. ꯅꯪ ꯆꯪꯉꯤꯅꯤ. ꯀꯌꯥꯝ ꯀꯨꯏꯕꯨ ꯁꯥꯈꯤꯅꯤ? ꯌꯥꯔꯦ ꯆꯠꯂꯣ. ꯅꯅꯥꯎ ꯊꯣꯛꯂꯛꯑꯗꯤ ꯑꯃꯨꯛ ꯐꯔꯛ ꯇꯥꯟꯅꯔꯅꯤ. ꯃꯥ ꯊꯣꯛꯂꯛꯑ ꯀꯩꯗꯧꯔꯒꯦ? ꯌꯥꯔꯦ, ꯑꯉꯥꯡ ꯃꯩ ꯊꯥꯕ, ꯆꯠꯂꯣ ꯇꯨꯝꯃꯨꯔꯣ. ꯅꯪ ꯇꯨꯝꯗꯅ ꯑꯩ ꯀꯃꯥꯏꯅ ꯇꯨꯝꯗꯣꯏꯅꯣ? ꯗꯥꯏꯅꯦꯜ, ꯁꯦꯕ, ꯇꯨꯝꯃꯨꯔꯣꯕ. ꯅꯅꯥꯎ ꯈꯪꯕꯅꯤ ꯏꯕꯥꯅꯤꯁꯦ ꯀꯩꯝ ꯍꯥꯏꯔꯣꯏ. ꯅꯨꯡꯁꯤ ꯏꯉꯛꯉꯛꯅ ꯗꯥꯏꯅꯦꯜ ꯃꯀꯣꯛ ꯑꯗꯨ ꯍꯣꯠꯇꯨꯅ ꯑꯩꯅ ꯅꯠꯇꯦꯕ, ꯃꯥꯅ ꯍꯪꯂꯛꯄꯒꯤ ꯍꯥꯏꯕꯅꯦꯕ, ꯑꯩꯅ ꯅꯠꯇꯦꯀꯣ. ꯑꯉꯥꯡ ꯃꯩ ꯊꯥꯕ, ꯆꯠꯂꯣ ꯅꯪ. ꯅꯪꯁꯨ ꯇꯨꯝꯃꯨꯔꯣ, ꯑꯩꯁꯨ ꯇꯨꯝꯃꯒꯦ ꯑꯗꯨꯗꯤ. ꯌꯥꯝ ꯋꯥꯠꯂꯤ. ꯑꯩꯁꯨ ꯉꯥꯏꯍꯥꯛ ꯉꯥꯏꯒꯦ. ꯑꯁꯤ ꯍꯥꯏꯔꯒ ꯃꯥꯡꯒꯣꯜꯗꯨꯗ ꯐꯝꯃꯤ. ꯅꯨꯡꯁꯤꯁꯨ ꯑꯣꯏꯔꯣꯏ ꯈꯪꯂꯗꯨꯅ ꯇꯨꯃꯤꯟꯅ ꯂꯩꯔꯤ. ꯀꯩ ꯏꯟꯖꯥꯡ ꯆꯥꯔꯕ? ꯉꯥ ꯆꯥꯏ, ꯉꯥ. ꯀꯩꯅꯣꯅꯦ ꯑꯗꯨꯒ ꯏꯁꯧ ꯂꯥꯡꯉꯤꯗꯨꯕꯣ? ꯅꯊꯧ ꯂꯩꯕ꯭ꯔꯣ? ꯍꯣꯏ, ꯅꯪꯅ ꯉꯝꯖꯔꯣ. ꯑꯗꯣ ꯏꯁꯧ ꯂꯥꯡꯗꯕꯤ ꯋꯥ ꯑꯝꯇ ꯉꯥꯡꯉꯨꯁꯦ. ꯁꯪꯖꯗ꯭ꯔꯕꯗꯣ ꯑꯃꯨꯛꯇ ꯁꯪꯗꯧꯁꯦ. ꯉꯝꯗ꯭ꯔꯦ. ꯅꯪ ꯉꯁꯤ ꯃꯣꯔꯣꯛꯀꯨꯝꯕ ꯆꯥꯕ ꯃꯥꯜꯂꯤ. ꯍꯣꯏ, ꯃꯣꯔꯣꯛ ꯏꯔꯣꯜꯂꯦ. ꯑꯗꯨꯅꯅꯤꯗꯅ. ꯗꯥꯏꯅꯦꯜ, ꯑꯝꯇ ꯆꯠꯂꯣꯕ. ꯅꯪꯅ ꯇꯨꯝ ꯊꯅꯝꯂꯒ ꯑꯩꯒꯤ ꯐꯃꯨꯡꯗ ꯅꯨꯡꯉꯥꯏꯅ ꯇꯨꯝꯕ ꯉꯝꯒꯅꯤ ꯈꯟꯕ꯭ꯔꯣ? ꯅꯣꯡꯃꯇ ꯅꯪ ꯇꯨꯝꯗꯅ ꯑꯩ ꯍꯥꯟꯅ ꯇꯨꯝꯈꯤꯗꯦ. ꯅꯪꯕꯨ ꯇꯨꯃꯤꯟꯅ ꯁꯪꯖꯕꯅꯦ. ꯅꯨꯡꯁꯤ ꯃꯥꯅ ꯑꯁꯨꯝꯅ ꯅꯨꯡꯁꯤꯔꯝꯃꯤ ꯍꯥꯏꯕꯗꯤ ꯈꯟꯈꯤꯗꯕꯅꯤ. ꯃꯪꯗ ꯐꯥꯎꯕ ꯃꯪꯂꯨꯗꯦ. ꯑꯗꯨꯕꯨ ꯃꯪꯗꯗꯤ ꯂꯥꯏꯈ꯭ꯔꯗꯅ ꯇꯥꯏꯕꯪꯁꯤꯗ ꯊꯣꯛꯂꯔꯦ. ꯅꯨꯄꯥꯁꯤꯒꯤ ꯅꯨꯡꯁꯤ ꯋꯥꯍꯩꯅ ꯅꯨꯄꯤ ꯃꯥꯕꯨ ꯄꯨꯡꯁꯨꯝꯍꯦꯛ ꯁꯨꯝꯈ꯭ꯔꯦ. ꯅꯨꯄꯥꯁꯤꯒꯤ ꯅꯨꯡꯁꯤ ꯃꯇꯧ ꯀꯌꯥ ꯑꯃꯅ ꯃꯅꯥꯛꯇꯒꯤ ꯊꯩꯗꯨꯅ ꯆꯠꯄ ꯉꯝꯂꯔꯣই. ꯗꯥꯏꯅꯦꯜꯒꯤ ꯅꯨꯡꯁꯤ ꯂꯤꯄꯨꯅ ꯆꯦꯠꯅ ꯄꯨꯟꯗꯨꯅ ꯊꯝꯈ꯭ꯔꯦ. ꯃꯈꯣꯡ ꯃꯈꯨꯠ ꯄꯨꯝꯕ ꯂꯦꯡꯕ ꯑꯣꯠꯄ ꯉꯝꯗ꯭ꯔꯤ. ꯀꯜꯂꯤ ꯅꯨꯡꯁꯤ ꯊꯧꯔꯤ ꯅꯪꯁꯨ. ꯅꯪ ꯇꯨꯝꯅꯤꯡꯗ꯭ꯔꯗꯤ ꯂꯩꯌꯨꯗ. ꯑꯩꯗꯤ ꯅꯪ ꯇꯨꯝꯅꯤꯡꯂꯝꯒꯗ꯭ꯔꯅ ꯈꯟꯕꯅꯤ. ꯌꯥꯝ ꯈꯪꯕꯤꯔꯤꯕ. ꯗꯥꯏꯅꯦꯜ ꯇꯞꯅ ꯍꯧꯒꯠꯇꯨꯅ ꯅꯨꯡꯁꯤꯒꯤ ꯃꯈꯨꯠꯇꯨ ꯐꯥꯏ. ꯋꯥꯔꯝꯃꯅꯤ, ꯇꯨꯝꯃꯨꯔꯣ. ꯋꯥꯗꯦꯗ. ꯂꯝ ꯍꯦꯜꯂꯨ, ꯅꯁꯥꯒꯤꯁꯨ ꯈꯔ ꯈꯜꯂꯨ, ꯄꯨꯡ ꯊꯦꯡꯉꯤ. ꯅꯣꯏ ꯑꯅꯤꯗꯤ ꯑꯗꯨꯗ ꯀꯩꯗꯧꯔꯤꯕ? ꯈꯣꯟꯖꯦꯜ ꯑꯃꯅ ꯍꯥꯏꯔꯛꯄꯅꯤ. ꯑꯅꯤꯗꯨ ꯉꯛꯅ ꯌꯦꯡꯂꯛꯏ. ꯈꯣꯟꯖꯦꯜ ꯑꯗꯨꯒꯤ ꯃꯥꯏꯀꯩꯗ ꯌꯦꯡꯂꯛꯏ. ꯑꯗꯨꯕꯨ ꯊꯣꯏꯕ ꯂꯦꯞꯇꯨꯅ ꯂꯩꯔꯝꯕꯗꯨ ꯎꯕꯗ ꯅꯨꯡꯁꯤ ꯂꯋꯥꯏ ꯁꯥꯠꯈ꯭ꯔꯦ. ꯗꯥꯏꯅꯦꯜꯗꯤ ꯀꯔꯤꯁꯨ ꯅꯥꯆꯨꯡꯕꯤꯕ ꯅꯠꯇꯦ. ꯗꯥꯏꯅꯦꯜ ꯅꯣꯛꯃꯤ. ꯅꯨꯡꯗꯥꯡꯅꯤꯅ ꯀꯤꯒꯗ꯭ꯔꯅ ꯇꯧꯕꯅꯦ. ꯊꯣꯏꯕꯅ ꯏꯕꯣ, ꯅꯪ ꯍꯟꯗꯛꯇꯤ ꯌꯥꯝ ꯌꯦꯡꯅꯤꯡꯉꯛꯇ꯭ꯔꯦ. ꯑꯦꯛꯇꯤꯡꯅ ꯃꯔꯣꯟ ꯑꯃ ꯍꯥꯒꯠꯂꯛꯏꯕ. ꯅꯪꯗꯤ ꯁꯪꯕꯤꯕ꯭ꯔꯣ ꯅꯆꯦꯁꯦ? ꯅꯨꯡꯗꯥꯡꯗ ꯃꯇꯣꯝꯇ ꯃꯄꯥꯟꯗ ꯐꯤ ꯁꯥꯔꯗꯤ ꯅꯪꯗꯤ ꯁꯪꯕ ꯌꯥꯗ꯭ꯔꯣ? ꯆꯦꯁꯦ ꯅꯨꯄꯤꯅꯤ, ꯅꯪ ꯀꯥꯎꯔꯕꯣ? ꯅꯪꯅ ꯁꯪꯗ꯭ꯔꯕꯅꯤꯅ ꯑꯩꯅ ꯁꯪꯖꯕ. ꯁꯤ ꯀꯩ ꯅꯪꯅ ꯂꯥꯟꯕꯅꯤꯀꯣ. ꯑꯩꯅ ꯆꯨꯝꯕ ꯌꯥꯗꯦ ꯉꯟꯅ ꯉꯪꯂꯒ ꯂꯩ ꯍꯥꯏꯗꯤ ꯅꯪ ꯂꯥꯛꯄꯒꯤ ꯑꯣꯏꯔꯦ. ꯅꯨꯡꯁꯤꯅ ꯅꯅꯥꯎ, ꯌꯥꯔꯦ ꯅꯪꯁꯨ. ꯑꯗꯨꯒ ꯗꯥꯏꯅꯦꯜ, ꯅꯪꯁꯨ ꯇꯨꯝꯃꯨꯔꯣ. ꯗꯥꯏꯅꯦꯜ ꯊꯋꯥ ꯁꯥꯗꯅ ꯑꯩꯗꯤ ꯃꯇꯝ ꯋꯥꯠꯂꯤ, ꯉꯥꯏꯍꯥꯛ ꯂꯩꯈꯤꯅꯤ. ꯑꯩ ꯗ꯭ꯌꯨꯇꯤ ꯇꯥꯔꯤ. ꯊꯣꯏꯕ ꯉꯛꯅ ꯀꯩ ꯗ꯭ꯌꯨꯇꯤ? ꯏꯄꯣꯠ ꯁꯦꯟꯅꯖꯕ ꯑꯩꯗꯤ. ꯗꯥꯏꯅꯦꯜ, ꯀꯩꯅꯣ ꯈꯪꯉꯤꯅꯦ. ꯊꯣꯏꯕꯁꯨ ꯅꯣꯛꯇꯨꯅ ꯁꯛꯇꯥꯁꯤꯗꯤ. ꯌꯥꯔꯦ, ꯅꯪ ꯆꯠꯂꯣ. ꯑꯩꯗꯤ ꯆꯠꯈꯤꯔꯣꯏꯀꯣ. ꯁꯤꯗꯒꯤ ꯍꯜꯂꯁꯨ ꯁꯝꯕꯜ ꯃꯔꯨꯝꯗ ꯂꯩꯅꯤ. ꯅꯨꯡꯁꯤ ꯍꯧꯒꯠꯈ꯭ꯔꯦ. ꯑꯩꯗꯤ ꯆꯪꯖꯍꯧꯔꯒꯦ. ꯑꯁꯤ ꯍꯥꯏꯔꯒ ꯆꯪꯈꯤ. ꯊꯣꯏꯕꯅ ꯆꯪꯉꯣꯅꯦ ꯍꯨꯔꯥꯟꯕ. ꯗꯥꯏꯅꯦꯜꯅ ꯊꯨꯝꯃꯒꯤ ꯁꯣꯏꯔꯝꯗꯦ. ꯁꯥꯎꯔꯒ ꯆꯪꯈ꯭ꯔꯦ. ꯉꯥꯏꯈꯤꯗꯣꯏꯔꯣ? ꯁꯤꯗꯒꯤꯗꯤ ꯆꯠꯂꯅꯤ, ꯌꯨꯝꯗ ꯉꯥꯏꯔꯒꯦ. ꯑꯩꯈꯣꯏ ꯏꯆꯦꯅ ꯅꯨꯡꯉꯥꯏꯅ ꯇꯨꯝꯃꯒ ꯂꯩꯔꯝꯃꯗꯤ ꯑꯍꯤꯡ ꯆꯨꯞꯄ ꯉꯥꯏꯔꯅꯤ. ꯃꯥꯅ ꯃꯤꯀꯞ ꯊꯣꯛꯂꯛꯄꯗ ꯑꯣꯏꯔꯁꯨ ꯁꯣꯏꯗꯅ ꯍꯥꯏꯔꯛꯀꯅꯤ. ꯁꯦꯁ, ꯌꯥꯝ ꯆꯥꯛꯆꯩꯀꯣ. ꯆꯥꯛꯄ ꯅꯠꯇꯅ ꯀꯩ ꯎꯄꯥꯏ ꯂꯩ?
Oi, yari thini, chalo nangsu. Chango yari. Ado nang yumda chati chalu ko. Oi ba. Nang se kya thaja fate ne. Yari bo. Asi haram laga changki. Daniel su mahimda changlai. Adubu tumthade ngairi nungsina call tawtuna tumo haiba. Nausum isay saktuna mabu subiba matam adu. Nungsi ikaiba na call tawdre adum tumthakre. Daniel su magi kaduda changkre. Daniel na tumkre jalo. Khan duna adum ngairi tawropa kawbudi laite. Adubu thajaba kawba mana laibana call adubu ngairi. Daniel tapna tawduna mangol da phami. Ahingi achukpadu buyengzay. Pung ani taslapa daida Daniel gi phone adu ring lae. Lagthoktuna yengi. Nungsigi orami Daniel nomi paikatli. Aduga yam nungsina. Makeup thobo. Nungsi ingangakna. Nang tumdribo. Tumdri. Thabal yengli. Nungsi pungdu yengi aduga yam ngakna. Daniel, kaya na pong sidi, yam tene. Nongan daw eh. Nagasay ni kong tawraga, hayaw yadro. Kaya ni sumay liramino. Ay na tumuhay dradi, nang tumdri kay dino. Ay na siki. O tumay na hayno. Nang di inagdagi, puki biyaroy. O hayang kaya no. Nang sumay na sumtaw misa kay dino. Ay na wahay ba, asap yung pa misa kay dino. Ay na chaksay hay chukay, ekta charam di. Nanggi da gumamataw da, ay pam di. Ay se, nang nasumuhali sa kay gino. Ay ki wakal da, nang iwakal kalali sa kay gino. Nang puchak charam na dra, tumamadra na ay di kali. Kapubo, ay nasumay daw bugi. Nang yampat di, ay tasig na kaor ba ni. Ay nagol tawram dra di, nang sumdum amoy dra. Tumloy, nang inawsun isay tadri kay ay di tumoy. Daniel, ay ko kahina nagsig matuot ka no. Ay kisi, ay se matik jadi kando na. Kap ka no, kapas na pati, ang mo chaya mali. Chagu, tengi. Chang lagi. Daniel, tak naw ko na chang lai, magi kayo baga. Nungsi na. Iyaw ba? Oy, tumo. Asi harga isay sa pahurai. Tajanani ay nanongin ciklani. Tawai kimaru manglan ginajana pa. Nungsi na pantang lektari. Kari kumpa mapokama tamlam laba mapuna. Mapuktuda nang segi ay bapang jagi. Mapuksi madi kau balay raroy ng bu nang ginungsi babu usilay raroy. Daniel isay du targa tungkri isay du nungsi saplipi. Daniel ginungsi ba na masapong bayong kri kangaw da na miluda kipi marik amatari. Aso nungsi bro nang bo karigi atak nungsi ba no nungsi ka no atak hap na karakajik na ay hitong benjaraki. Asi haidu na hikikapi ay kanangga yung dyan na di ay natangli ba kong tanga sina tunda kaya mo kaya gani haiba ay kang magamdran tungi ka
ꯑꯔꯥꯟꯕ ꯂꯝꯕꯤꯁꯤꯗ ꯈꯣꯡ ꯊꯥꯡꯖꯤꯜꯂꯨꯔꯦ ꯍꯟꯗꯣꯛꯄꯁꯨ ꯉꯝꯗ꯭ꯔꯦ ꯇꯤꯡꯈꯪꯒꯤ ꯂꯝꯕꯤꯕꯨ ꯂꯩꯔꯥꯡ ꯀꯌꯥꯅ ꯂꯩꯇꯦꯡꯕ ꯂꯝꯕꯤꯅꯤ ꯈꯜꯂꯨꯔꯦ ꯇꯤꯡꯈꯪꯒꯤ ꯆꯩꯅꯥꯁꯨ ꯀꯤꯔꯨꯗꯦ ꯑꯗꯨꯕꯨ ꯉꯁꯤꯗꯤ ꯅꯪꯒꯤ ꯅꯨꯡꯁꯤꯕ ꯃꯇꯧ ꯀꯌꯥꯅ ꯑꯩ ꯀꯤꯕ ꯐꯥꯎꯔꯦ ꯅꯨꯡꯁꯤ ꯀꯞꯄ ꯌꯥꯕ ꯀꯞꯂꯒ ꯍꯧꯒꯠꯇꯨꯅ ꯊꯕꯛ ꯂꯣꯏꯁꯤꯟꯈ꯭ꯔꯦ ꯗꯥꯏꯅꯦꯜ ꯅꯣꯡꯉꯥꯜꯂꯒ ꯇꯨꯝꯕꯅꯤꯅ ꯍꯧꯖꯤꯛ ꯐꯥꯎꯕ ꯃꯤꯀꯞ ꯊꯣꯛꯂꯛꯇꯦ ꯔꯤꯇꯥꯗꯨ ꯃꯆꯥꯕꯨ ꯍꯧꯗꯣꯛꯄ ꯀꯥꯔꯛꯏ ꯕꯨꯡꯉꯣ ꯕꯨꯡꯉꯣ ꯗꯥꯏꯅꯦꯜ ꯇꯨꯝꯊꯈꯤꯕ ꯃꯇꯥꯡ ꯑꯣꯏꯕꯅ ꯈꯨꯝꯂꯛꯇ꯭ꯔꯦ ꯀꯔꯤꯅꯣꯅꯦ ꯃꯁꯤꯕꯣ ꯑꯁꯨꯛ ꯊꯦꯡꯂꯁꯤꯕꯣ ꯍꯧꯒꯠꯇ꯭ꯔꯤꯁꯤꯕꯣ ꯃꯁꯥꯒ ꯉꯝꯗ꯭ꯔꯖꯥꯠꯂꯣ ꯕꯨꯡꯉꯣ ꯕꯨꯡꯉꯣ ꯊꯣꯡꯗꯨ ꯀꯣꯛ ꯀꯣꯛ ꯊꯤꯜꯂꯤ ꯊꯣꯡꯗꯣ ꯍꯥꯡꯗꯨꯅ ꯂꯩꯔꯝꯕ ꯑꯣꯏꯕꯅ ꯊꯣꯡꯗꯣ ꯍꯥꯡꯗꯣꯛꯈ꯭ꯔꯦ ꯔꯤꯇꯥ ꯇꯞꯅ ꯆꯪꯂꯛꯏ ꯕꯨꯡꯉꯣ ꯕꯨꯡꯉꯣ ꯍꯧꯒꯠꯂꯣꯅꯦ ꯅꯪꯕꯣ ꯊꯦꯡꯉꯦꯅꯦ ꯔꯤꯇꯥ ꯍꯟꯗꯛꯇꯤ ꯃꯁꯥꯗꯣ ꯅꯣꯝꯗꯨꯅ ꯍꯧꯗꯣꯛꯏ ꯕꯨꯡꯉꯣ ꯅꯪꯕꯨ ꯊꯦꯡꯉꯦꯅꯦ ꯀꯩꯅꯣ ꯅꯪꯕꯨ ꯅꯁꯥꯕꯨ ꯅꯨꯡꯉꯥꯏꯇ꯭ꯔꯕꯣ ꯍꯟꯗꯛꯇꯤ ꯃꯁꯥ ꯅꯣꯝꯕꯗꯒꯤ ꯇꯥꯔ ꯃꯥꯜꯂꯦ ꯃꯃꯤꯠꯇꯨ ꯄꯥꯡꯗꯕꯤ ꯍꯧꯒꯠꯂꯣꯅꯦ ꯅꯪꯕꯣ ꯄꯨꯡꯁꯦ 8 ꯇꯥꯔꯕꯅꯤ ꯋꯥꯀꯤꯡ ꯆꯠꯇ꯭ꯔꯗꯤ ꯀꯩꯗꯧꯔꯦ ꯔꯤꯇꯥ ꯅꯣꯡꯃꯤ ꯇꯧꯔꯛꯏ ꯀꯩꯅꯣ ꯅꯪ ꯃꯃꯥꯅ ꯍꯥꯏꯁꯦ ꯒ꯭ꯌꯥꯟ ꯇꯥꯗ꯭ꯔꯕꯣ ꯃꯆꯥꯒꯤ ꯃꯌꯥꯝꯗꯨꯗ ꯇꯦꯕꯜ ꯃꯊꯛꯇ ꯂꯩꯔꯤꯕ ꯏꯁꯤꯡꯗꯨ ꯂꯧꯗꯨꯅ ꯃꯆꯥꯒꯤ ꯃꯃꯥꯏꯗ ꯈꯤꯛꯆꯤꯜꯂꯤ ꯗꯥꯏꯅꯦꯜ ꯈꯪꯄ꯭ꯔꯦꯛ ꯈꯪꯅ ꯐꯨꯛ ꯍꯧꯒꯠꯂꯤ ꯑꯁ ꯀꯅꯥꯅꯣ ꯆꯩ ꯆꯥꯒꯦꯔꯣ ꯑꯩꯃ ꯃꯁꯤ ꯌꯦꯡꯉꯨꯅꯦ ꯗꯥꯏꯅꯦꯜ ꯑꯀꯥꯝ ꯋꯥꯋꯥ ꯆꯟꯒꯩ ꯑꯁ ꯀꯩꯅꯣ ꯉꯁꯤꯗꯤ ꯌꯥꯍꯧꯕ ꯌꯥꯝ ꯊꯦꯡꯉꯤꯅ ꯏꯆꯥꯗꯤ ꯉꯔꯥꯡꯗꯤ ꯐꯤꯂꯝ ꯐꯖꯕ ꯑꯃ ꯌꯦꯡꯗꯅ ꯊꯦꯡꯉꯤꯅꯦ ꯂꯥꯏꯔꯤꯛꯇꯤ ꯄꯥꯔꯨꯅꯨ ꯄꯥꯕ ꯂꯣꯏꯔꯒ ꯌꯦꯡꯕꯅꯤꯕ ꯌꯥꯔꯦ ꯍꯧꯒꯠꯂꯣ ꯅꯁꯥ ꯁꯦꯡꯗꯣꯛꯎꯔꯣ ꯑꯗꯨꯒ ꯀꯨꯝꯊꯔꯛꯎ ꯑꯁꯤ ꯍꯥꯏꯔꯝꯂꯒ ꯆꯠꯈꯤ ꯗꯥꯏꯅꯦꯜ ꯐꯣꯟꯗꯨ ꯂꯧꯊꯣꯛꯂꯒ ꯀꯣꯜ ꯇꯧꯏ ꯍꯧꯒꯠꯂꯕꯣ ꯗꯥꯏꯅꯦꯜ ꯅꯣꯛꯃꯤ ꯐꯤ ꯁꯥꯕꯒꯤ ꯃꯈꯣꯜ ꯇꯥꯔꯤꯁꯦ ꯐꯤ ꯁꯥꯏꯔꯣ ꯍꯣꯏ ꯊꯕꯛ ꯌꯥꯝ ꯐꯩꯀꯣ ꯌꯥꯔꯁꯦ ꯑꯗꯨ ꯅꯪꯕꯨ ꯇꯨꯝꯁꯤꯠ ꯐꯥꯕ꯭ꯔꯣ ꯐꯥꯗꯦꯗ ꯑꯩꯈꯣꯏ ꯏꯃꯥꯅ ꯏꯁꯧ ꯇꯧꯔꯛꯇꯅ ꯑꯗꯨꯝ ꯍꯧꯒꯠꯂꯦꯗꯅ ꯅꯣꯏ ꯅꯅꯦꯝꯄꯣꯛꯁꯦ ꯌꯥꯝ ꯐꯠꯇꯦ ꯅꯍꯥꯟꯇ ꯂꯥꯛꯑꯒ ꯉꯥꯡꯕ ꯂꯧꯗꯅ ꯌꯥꯔꯦ ꯍꯧꯒꯠꯂꯣ ꯕ꯭ꯔꯦꯛꯐꯥꯁ ꯆꯥꯊꯣꯛꯎꯔꯣ ꯅꯪꯗꯤ ꯆꯥ ꯊꯛꯑꯕꯣ ꯊꯛꯇ꯭ꯔꯤ ꯌꯥꯔꯦ ꯊꯝꯃꯣ ꯆꯠꯂꯣꯀꯣ ꯐꯣꯟꯗꯨ ꯊꯝꯈ꯭ꯔꯦ ꯗꯥꯏꯅꯦꯜ ꯋꯥꯁꯔꯨꯝꯗ ꯆꯪꯗꯨꯅ ꯕ꯭ꯔꯁ ꯇꯧꯊꯣꯛꯂꯦ ꯏꯔꯨꯁꯨ ꯂꯨꯊꯣꯛꯂꯦ ꯂꯣꯏꯔꯗꯨꯅ ꯊꯣꯔꯛꯂꯒ ꯗ꯭ꯔꯦꯁ ꯁꯦꯠꯆꯤꯜꯂꯕ ꯃꯇꯨꯡ ꯃꯈꯥꯗ ꯀꯨꯝꯊꯔꯛꯏ